PAODAM ing tabi busing bahan ba makta no maiting condition tam October na kurumjari ngasigi maruba pauda Roots to Wings Embracing Heritage Aspiring for Excellence haiba thimda career orientation cum cultural meet legal awareness pangthokre World Dance Day thoram pangthoknakre Bal Vidya Manji School gi nauna saba boys hostel MP le semba sana zawbana ho sangakre Loinana Jammu and Kashmir gi public park amasung tourist site nifunipan thingjinkre Apungabu pau miyam pizari All College Tribal Students Union Imphal senduna Dem College of Commerce ke multipurpose hall da career orientation cum cultural meet legal awareness pangthokre Roots to Wings Embracing Heritage Aspiring for Excellence haiba theme da pangthokpa tharamatuda Dr. I.K. Muiba Assistant Director General of Police amadi Hana Kamai Director Tribal Affairs and Hills amadi Thilu Lanamai Superintendent of Custom na Mithunglen amadi resource person sing oina saruk yake pangthokiba tharamaduga mailena ADGP Dr. I.K. Muiba na har Furup Kanglup yamna leiba lamdam asidadi toin common platform amada punbana understanding ama purakpa ngamgani punsinba yawdrabadi misunderstanding tholakpa yabagi oithokpa lei maramasna asigumba interaction gi thoram sing asi hena lehaningi lunena apunba common understanding aduda thabak sing paikhat minaba laukhat minaba lamdam asi hena chaukhatpa purakpada achobu mating oigani haibagi ache pathajaba lei fongdoki mahakna makha takibada ngasigi asigumba thoramasi yamna phaba thoram amakhakni tokhaiba thoram sing pangthokpagi mahutta asumna apunbagi oina pangthokpa sina matam gi oiba interaction kaya tawduna afaba maikaida puraknabagi lambi ama oiba ngamgani maru oina education amadi culture gi matangda matau karamna yokhatna thamgadagi haibasida mahairui singi thaudang sing yam chawi hojik leiba naharo sing asina thawai yawdrabadi ekhogi ahal laman singna thambiramba tanglaba culture sing asi soina mangki gani leiriba ahal singna punsi loidna satkibada dumak yawki haiba culture asi mangkibada amuk hana hingat hanaba honabada yamna awaba oigani haiba asi sungasigi asigumba tharomasi pangthokpana khanghanba ngamhali lunena haurakliba mahai masing tamliba singi marakta amaga thaugatnaduna educated oiba society ama ohelaknaba khanaba tanaba si yamna maru oi fongdoki thoromaduda tongan furup singi cultural troop singna cultural show sing utkibaga loina entertainment thorom sing pangthoki na culture gi karikra gi dance adudagi isai folk song music karikra ut pusubiyam lai asimasi na moida si culture gumasi maman yam tang mani abse mang khadi revive to way pot ne si su realize to le adudagi student sing si maru oina moi amaga ma thogat na raga akhoi si kamaina yamna educated oiba society kamain on halak si abse asi si da khanan tanaba adai career orientation ko paikat base si yam phaye na loje miyamda nongmai kapsinduna yum kai kaya mai thadna mi hum lisingani kulhumdoi dagi lan chatharakpa haukiba sahi ani mapung farak paga mailena mi hum lisingani kunmanga da pangthokadoriba Manipur People's Convention haujiki Manipur crisis asida kakchingi miyam pumna mangna saru yaminana ba warep laukre All Kakching Clubs Coordinating Committee na Kokomiga Kusamnana Sinduna Kakching Dalaiba Yumbi Macha High School gi ground da pangthokpa Kakching gi miyam gi oiba mifam ama pangthoktuna miyam puna magna saru yana ba warep nakhibani ngasigi tharmadu Khuraijam Athouba convener Kokomi YK Duren convener Mobilization Kokomi KSS Dharmadas President All Kakching Clubs Coordinating Committee KSS Ibobi Vice President All Kakching Club Coordinating Committee Mayang Lamba Movie Devi Advisor Kakching Kaithel Apunbe Imalop na chingbana kayana tharoma pusing oina saruk yaki ngasigi mifam aduga mailena Kokomi convener oriba Khuraijam Athouba na fongdokhibada
Kuki narco terrorist sing asi India lengakna tolo pidna aron balalong amada khutyek pinaduna yokna thamba Burma da pokpa foreigner kaya luchingba khulai paiba organization singni makhona chahi ani chupna micham yam dalanda handuna thani pan khakta ngari ba angang yauna mioi chani yankai hena hatlaba phawbada tumina yengduna taaduna leiraga Kashmir da mioi kuntaruk sibadadi South Arabia dagi selakna action laukalari Masina takpadi India lenga sita singna kuki narco terrorist singbo sawgatli haibadu takpani aduga yelhomi khoibuna subclass citizen oina thamduna tonganba mityengda nathaiduna thambani hauzik matam thengmalle pumna magasi khoi praja pumbana yadi haibadu pangthokadoriba convention asida mayek sengna ulasi manipurgi yumthong khuding maktagi saruk yaduna apunbagi kholaw lauduna apunbagi warep adu lawminarasi haina fongdoki Itu mudah है हंदा तो मिटे ही कुकी के तो मेरे को नहीं अगर मसीह है क्या ममा मुझे मतलब मैं आंसर नहीं अगर मुझे मतलब बड़ा चल भी आए है तो ये मोम जमाना इंडिया पाल रहे हैं अजमाना वो हाई है अगर माना नाम हुआ से काम मतलब दी कोई ने खजर बता ईरान में सिमा लोचनने ने बगी प्रोग्राम तो तौंदी मखाता ने जो फिर सफा हंदा बरोंगा जैसी भाई तो हुआ मखाता ने सफर रखनी है ना कोई का इंगित बीबा इंडिया में नियम दा इलाज में मखाता फिर सफर नहीं ना हाई बा कोई से हाने लगी अश्वानी नाम ने लापन जो कर लान दी प्रेसिडेंट लोग इंडिया में उनका फाइटिंग जान दिया था बलेबा में इलाज में नहीं ना था बलेबा करती है मैं आने खंड तो ही नहीं ना इंडिया की प्रजा मान अजमाइने लाना को बुक है कुकी का नागा का कहीं मना जो चल भी है ना मिट्टी कुकी की कहीं मना जो चलन नहीं ना अमिसाना हाई को वापन सुबह अकोई में आने लगी बड़ा बच्चों अजू वर्तमाना इंडिया गवर्नमेंट ना हाउ बच्चे ये सिदा ईरान से लोग चंदन ना बा मसक तो पर खबर कहीं बाहर की खबर के अब तो लोग लोग अजू वर्तमान इंडिया गवर्नमेंट ना ईरान Manipur thokli bairang asigi warishin ama puraknabagi miyamgi oiba apunba warip ama lauduna India lengakta takshinanaba miyam yufam ama lakliba me ahumda khuma lampakta pangthoklagani masida lamdam asigi mipum khudingna sinthale piduna saruk yabiu haina kokomi convener Khuraijam Athouba fongdorakli Hiramasiga mai lenela ngasi lamphel da leiba kokomi loisang da pangthokiba pawgi yufam ama da mahakna hai haukiba chai lisingani kulhumdogi me ahumda Manipura amukta thokidriba yamna laibak thiba thaudokna maram oiraga chatharakhiba Manipurgi irang asi lakliba megi ahumda chahi ani chapchana mapung fare chahi ani fazilakpaga loinana Manipurgi miyamna matam kayagi mamangdagi khoirang khoisaunaba amadi tawpham khangdana lakliba sigi tangai fadana miyamgi apunba kholaw amadi warep launanaba irang asigi achumba wail amadi warishin ama purakpa ngamtanaba miyamgi oiba mifam ama pangthokani haina haukiba numit kayagi mamangdagi miyam marakta chatuna campaign tawrakhiba adugi matung ina Manipur People Convention on 2 years of Manipur crisis haiba hiramda miyamgi mifam ama khumal lampakta ayuki pung 12 makhai taba matamda pangthoknanaba sem saba loisilakle numit adamasa oirakliba yamna Samamnaba Pebam India lengaki maikidagi masak thokpa tawpham thokpa thabaksing pangthorakpagi mami miyamna uba fangdaba lonina irang asi karamba matamda loishingani haibagi chap chaba phibam amaso leitabana maram oiraga leba asigi miyamda khoirang khoisaunaba tawpham khangdaba amadi pendaba kayama leiriba asi kokomina senduna megi ahumda tongan furuk kangluk ki mihut sing wangangloi sing intellectual sing scholar sing eminent person sing amadi lusingba Sing loinana mama leibakta refugee amagumna chahi ani lenhan khraba IDP singi mihot singna apunbagi wa tanaba thawang liba numit asida essential service sing natana miyamna sinthale piduna aikhoi punna saruk yaminadna leiba asi mamai chumnana ba honarakli ba sida miyam punna mateng pangbiu amadi saruk yabiu fongdoki Jawaharlal Nehru Manipur Dance Academy Imphal na senuna World Dance Day ki thoram Mandapam Sri Gopinath Mandir Ningthokong ngasi pangthokre thoram aduda Bisnupur SG MLA Govindas Konthokjam Government of Manipur Department of Fisheries ki Director T Fulen Retired Pradhan Guru JNMDA M Kamini Kumar JNMDA L Joy Kumar na athoiba mithunglen oina saruk yakhi
Thoram aduda Nata Sankritana Madi Basanta Rasna Chingbasing Udki Thoram aduga Mailena MLA Govindas Kontaujamna Fongdoki Bada Ipai Pusingna Thambiramba Nat ki Chetnabi Ecogi Culture Asibo Machamasu Oibai Kuna Ngak Sienna Thamba Haibasi Tawdaba Yadaba Mani Maramasna Machi Chaukhotnaba Hotnaminarasi Haiki Malim Sin Batuna Pangtuk Navago, Ngasi Manipur University Department of Dance and Music na Senduna World Dance Day Pangtokre. Numit Asiga Mailena, Numit Initiatagadaba National Seminar Hogdokre, Indian Knowledge System in Dance Haiba Timda Yumpam Oiduna AMUCO Court Hall the Pangtokiba, Taramatuda, School of Humanities AMUCO Dean Professor and Pramodini Devi, Department of Dance and Music AMUCO HOD Dr. M. Thoiba Singh. Saknairaba dance choreographer T.S. Sauktom Bising Amadi former Pradhan Guru Jan MDA Imphal Maisnam Kamini Kumar Singna Mathang Sina Athouba Mithung Tharamapu Amadi Akhanaba Mithunglen Oina Saruk Yaki Tharonga Mailenena Athouba Mithungi World Piridna Professor and Pramodini Hai AMUCO Makhada Dance and Music Department na Chahi Kayadagi Jagoi Amadi Isegi Makhal Kayagi subjects in Hangdukna Takpi Tambiduna Lakli Mai Paklaba Mahiroi Kayama Puthokuna lamdam asiki ina khulaba culture gi pothok sing malem gi miyamda sak takpada chawba thodang lauri haibada haiman bathok loi fongdoki department asiki head oina thopuriba Dr. M. Thoiba Singna Tharamapugi World Period hai Oza Guru Singna thambiramba jagoi isei sing asi tungi mirolna ningthina ngakna thamhobagi tangai fadaba le department gi maikidagi su dance and music asi hena phagat hannaba angamba thakta honabada Mahiroi Amadi Oza Singya Choba Thaudang Lei Amadi Lominasi Fongdoki Tharonga Mailenena Sobena Amaso Fongki India Pumbada Tuberculosis TB Lena Asi Liba Chahi Lisingani Kulmanga Asida Maru Fang Namutat Naba Pandam Tamliba Sida Kakching District Ki Oina District TB Officer DTO Amadi Staff Ki Masing Award Palaybana District TV Center DTBC Kakching da Khudongcha da Bakaya Mayoknari Ngasi District Hospital Kakching da Tuberculosis Elimination Program Mailena District Health Society Kakching na Senna Pangthokpa Paumi Singi Oiba Media Sensitization Program Amada Paumi Sing na hangba wahang amagi paukumda District Coordinator National Tuberculosis Elimination Program NTEP Kakching District na Fongdorakibani Kakching District asi Anoba District ama oibana Lisingani Kunmanga da TB Muthatnaba Paikhalakliba program asigi program officer oina leigadaba TB officer ama leitaba masigi su mathakta atoba district singda district TB center ama de staff tara mangadagi kun fawada leigadaba da DTBC Kakchingi oinadi Supnagi staff taru khaktang leibana thabak thorom program kaya lakpada yamna wana ngamnana bohonarakpada khudong chadaba madi oiri adumapu tawdaba yadaba tawfom thoba program sing ngamna bohonaduna NTEP gi mai pakna bohonabada DTBC Kakching na mai pakna thabak thorom kaya so paikhali adumapu awap staff sing chama da chama hapchin drabasu leifam thokpa TB officer yaune staff manpower gi chada humphutara khak oirabasu Suhanbinaba Mailena Balenga ki loisangna hotna birabadi asida NTEP lisingani kulmanga si mai pakna bhonabada hina khudong sahangani khali DTBC Kakchingna singthaningai oina thabak kayama pangthoktuda ngasi fawda lakli district asigi oina kumja lisingani kunithoida TBK sama kumja lisingani kulhumdoida marfutara manga Lisingani Kunmarida, Chamagata Taruk, Lisingani Kunmangagi, Jatlibata, Sifawada, Kuntramanga detect Tobangam Cray, Makoida Matautaba, Anna Laying, Patap, Hida Langtak Amadi Nutrition Oibachin Jackson Scheme Gimatung Ina, Matam Gi Pizari, Center Sigi Lady Staff Sing Su Anaba Singbo, Adopt Toduna, Lina Simapungpana Mutat Nabat Paikat Padanatana, elected members sing, CSO members sing Nasu. Adopt Tobiduna Mateng Pangpinaba awareness program na singbasu chathari laina asi miyamna yamna kinariba hangonariba si tobiganu laina makhalasi thuna sandokan ba madi sandoktabasu lady sandokan ba makhalasi khoina matam chana masak khangdupna masibu laksin bangamna ba cheksin thorang sing lokhat minasi TV laina ni haina chingnaba leiraba amasung toina numidang wayamda
ꯂꯩꯍꯧ ꯇꯧꯔꯕ ꯍꯛꯆꯥꯡ ꯇꯣꯏꯅ ꯆꯣꯛꯊꯔꯕ ꯍꯞꯇꯥ ꯑꯅꯤꯗꯒꯤ ꯍꯦꯟꯅ ꯂꯣꯛ ꯈꯨꯔꯕ ꯑꯃꯗꯤ ꯂꯣꯛ ꯈꯨꯕꯗ ꯊꯕꯥꯛ ꯅꯥꯕꯒ ꯂꯣꯏꯅꯅ ꯏꯃꯨꯡꯗ ꯇꯤꯕꯤ ꯅꯥꯈꯤꯕ ꯌꯥꯎꯔꯕꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯇꯝ ꯆꯥꯅ ꯁꯦꯟꯇꯔꯁꯤꯡ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯇꯦꯁ ꯇꯧꯊꯣꯛꯃꯤꯟꯅꯁꯤ ꯍꯧꯖꯤꯛꯇꯤ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤꯕ ꯁꯦꯟꯇꯔ ꯑꯁꯤꯗ ꯑꯃꯗꯤ CHC ꯁꯨꯒꯅꯨꯗ ꯃꯇꯝꯒ ꯆꯨꯅꯕ ꯃꯈꯜꯒꯤ ꯈꯨꯠꯂꯥꯏ ꯑꯃꯗꯤ ꯇꯦꯁꯀꯤ ꯀꯤꯠꯅꯆꯤꯡꯕꯁꯨ ꯂꯩꯔꯦ ꯃꯇꯝ ꯆꯥꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯃꯤꯟꯅꯗꯨꯅ ꯂꯩꯅꯥ ꯑꯁꯤ ꯃꯨꯠꯊꯠꯃꯤꯟꯅꯔꯁꯤ ꯍꯥꯏꯅꯁꯨ ꯃꯤꯌꯥꯝꯗ ꯑꯄꯤꯜ ꯇꯧꯔꯛꯈꯤ ꯆꯠꯂꯤꯕ ꯊꯥ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 25ꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10 ꯇꯥꯕꯗ ꯃꯅꯤꯄꯨꯔ ꯃ꯭ꯌꯥꯟꯃꯥꯔ ꯉꯝꯈꯩꯗ ꯃꯅꯤꯄꯨꯔꯒꯤ ꯌꯥꯑꯣꯟꯂꯨꯞꯁꯤꯡꯒꯤ ꯑꯄꯨꯟꯕ ꯇꯦꯡꯒꯣꯜ ꯑꯃꯒ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯄ꯭ꯔꯣꯛꯁꯤ ꯐꯣꯔꯁꯀꯤ ꯑꯄꯨꯟꯕ ꯈꯨꯠꯄꯨ ꯑꯃꯒ ꯈꯨꯠ ꯊꯣꯛꯅꯕꯒꯤ ꯊꯧꯗꯣꯛꯇ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ ꯑꯊꯧꯕ ꯑꯅꯤꯒꯤ ꯃꯐꯝꯗ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯅꯦꯜ ꯂꯤꯕꯔꯦꯁꯟ ꯐ꯭ꯔꯟꯠ UNLF ꯃꯅꯤꯄꯨꯔꯅ ꯌꯥꯑꯣꯒꯤ ꯏꯀꯥꯏꯈꯨꯝꯅꯕ ꯎꯠꯄꯒ ꯂꯣꯏꯅꯅ ꯑꯋꯥꯕ ꯐꯣꯡꯗꯣꯔꯛꯂꯤ UNLF Central Committee Secretary of Publicity M. Sakhen ꯊꯧꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯅꯨꯃꯤꯠꯇꯨꯒꯤ ꯈꯨꯠꯊꯣꯛꯅꯕ ꯑꯗꯨꯗ ꯀꯪꯂꯩ ꯌꯥꯑꯣꯜ ꯀꯟꯅꯂꯨꯞ KYKLꯒꯤ ꯂꯥꯟꯃꯤ ꯁꯪꯂꯨꯞ ꯃꯤꯌꯥꯝꯒꯤ ꯌꯥꯑꯣꯜ ꯂꯥꯟꯃꯤ MYLꯒꯤ ꯁꯦꯀꯦꯟ ꯂꯦꯞꯇꯅꯦꯟ ꯑꯣꯏꯅꯥꯝ ꯇꯦꯜꯍꯩꯕ ꯑꯦꯂꯥꯏꯁ ꯂꯥꯟꯗꯕ ꯆꯍꯤ 63 ꯎꯆꯤꯋꯥ ꯇꯨꯔꯦꯜ ꯋꯥꯡꯃ ꯑꯃꯁꯨꯡ ꯀꯪꯂꯩꯄꯥꯛ ꯀꯝꯃꯨꯅꯤꯁꯠ ꯄꯥꯔꯇꯤꯒꯤ ꯂꯥꯟꯃꯤ ꯁꯪꯂꯨꯞ ꯃꯤꯌꯥꯝꯒꯤ ꯐꯤꯉꯥꯡ ꯂꯥꯟꯃꯤꯒꯤ ꯀꯣꯝꯔꯦꯗ ꯂꯦꯟꯁ ꯀꯣꯔꯄꯣꯔꯦꯜ ꯑꯍꯟꯊꯦꯝ ꯕꯤꯁꯥꯟ ꯑꯦꯂꯥꯏꯁ ꯀꯪꯂꯩ ꯆꯍꯤ 19 ꯈꯨꯔꯥꯏ ꯊꯣꯏꯗꯤꯡꯖꯝ ꯂꯩꯀꯥꯏ ꯂꯩꯈꯤꯗꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯐꯝꯗ UNLF ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯂꯥꯟꯃꯤ ꯁꯪꯂꯨꯞ ꯃꯅꯤꯄꯨꯔ ꯄꯤꯄꯜꯁ ꯑꯥꯔꯃꯤꯅ ꯌꯥꯑꯣꯒꯤ ꯏꯀꯥꯏꯈꯨꯝꯅꯕ ꯎꯠꯄꯒ ꯂꯣꯏꯅꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯂꯤ ꯑꯊꯧꯕ ꯅꯤꯡꯇꯝ ꯌꯥꯑꯣ ꯂꯥꯟꯃꯤ ꯑꯅꯤꯅ ꯂꯩꯈꯤꯗꯕ ꯑꯁꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯅꯤꯡꯇꯝ ꯂꯥꯜꯍꯧ ꯆꯪꯁꯤꯜꯂꯤꯕ ꯄꯨꯝꯅꯃꯛꯀꯤ ꯑꯣꯏꯅ ꯑꯆꯧꯕ ꯃꯥꯡꯖꯕꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯈꯤꯗꯕ ꯑꯁꯤꯗ ꯑꯋꯥꯕ ꯃꯩꯁꯥ ꯅꯪꯍꯧꯔꯤꯕ ꯌꯥꯑꯣꯟꯂꯨꯞꯁꯤꯡ ꯃꯔꯨꯞ ꯃꯄꯤꯖꯥ ꯑꯃꯁꯨꯡ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕꯁꯨ ꯂꯨꯞꯅ ꯁꯔꯨꯛ ꯌꯥꯔꯤ ꯂꯣꯏꯅꯅ ꯂꯩꯈꯤꯗ꯭ꯔꯕ ꯑꯊꯧꯕ ꯅꯤꯡꯇꯝ ꯌꯥꯑꯣꯜ ꯂꯥꯟꯃꯤꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯅ ꯃꯥꯂꯦꯝ ꯂꯩꯁꯥꯗ ꯇꯤꯟꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯄꯣꯊꯥꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ Director of Health Services amadi National Health Mission Manipurna sinduna 10 years since the resolution How are we doing haiba thimda World Hospice and Palliative Care Day ngasi Lamphel da leba Indian Medical Association ki Heritage Hall pangthokre thoromatu Dr. Chambo Gonmei Director Health Services Manipur Dr. M. Dinesh Singh State Mission Director State Health Society Manipur Dr. N. Bino Singh Additional Director Health amadi Dr. Juginder Sorokhaibam Medical Director Health Services Caesar Hospital and Research Institute Langol Nathibi Mithung Thormapu amadi akhanaba Mithunglen Singh oina saruk yaki Thoromga Mailena Health Services Manipur ki Director Dr. Chambo Gonmain Hai Wakhal Nuaina State asidasu Palliative care ki policy ama sema mathau tare atope state chingda leriba policy singdagi hena kanagadaba ama semnaba lamda master leriba state amadi private institute loinana NGO singa punna phaminaduna khanaba mathau tai masigi matangda lamda master leriba NGO mayam singsu thokpirau अफब पॉलिसी सेमनब होनबद डिपार्टमेंट असि तौब याब थबकसिंग अंगम थाकता होनगनी फोंदोखी ngasi थोरम अदुदा रोल ऑफ वॉलंटियर्स एंड केयर गिवर्स इन पैलिएटिव केयर हाइबा हिरमदा SNONPNCD डॉक्टर वाई प्रेमचंद्रना वांगांग खिबग लोइना पालन थोरमगा मैलेना पांगथोखिबा ट्रेनिंग प्रोग्राम दा सर याखिबसिंगना चम खुदोल पिदना पुनिंग थगतखी NGOs in the way we want more NGOs to come up also aduna asise when yabam kaidi haminaraga tarmaina improve to sara heavily issue halaga duma dause of course Vidya Bharati Shiksha Vikas Samiti Manipur Sinna Bal Vidya Mandir School gi Hera Chandra Boys Hostel MP Lese Masana Zaubana Hongnabi Matung ina Sangadna Miyamda Kusinakre Palace Compound liba Bal Vidya Mandir gi Sudarshan Hall da pangthokiba angang yangkhai chenba Boys Hostel sangabagi tharamadu da Rajya Seva ki MP Lesemba Sana Zauba MLA Thongam Beshorjit Kaisam Thong Sigi MLA Sapam Nisikanta Bisnupur Sigi MLA Govindas Konthozam Kaksing Sigi MLA Mayang Lambam Ramesor Education as Government of Manipur Secretary Naurim Pravin IAS Gobind Chandra Mohanta Sangathan Mantri Vidya Bharati Akhil Bharatiya Shiksha Sansthan Ulhas Kulkarni Akhil Bharatiya Karyakarini Sadeshya Rashtriya
स्वयंसेवक संघ डॉक्टर वाई लमजिंगबा सिंह GGM जोनल मैनेजर NPCC लिमिटेड नॉर्थ ईस्ट जोन गुवाहाटी युमनाम खोगेन सिंह प्रेसिडेंट शिक्षा विकास समिति मणिपुर चिंबना अथोब मिथुंगलेन सिंह ओइदना थरमदुदा सरुक याकी थरमदुगा मैलेना राज्य सभा की MP लेसेम सना जावबन हाई बाल विद्या मंदिर स्कूल असी हानदी हौजिक ओरिबा हौजिक लेइबा बिल्डिंग असिगुमना लेरमदे स्कूल असिगी अनिसुबा बेचता महाक्सु लाइरिक तमलक्की अदुम ओइनमा ngasi मिया ममांगदा थोकना थबक तौबा ngamliba asi स्कूल असिदगी फोंगलकपा मही अदुननी लोइना महाइरोय अमा ओइङै मतमदा लाइरिक खक्ता तंबा नतना तोंगान तोंगान बे एक्टिविटी कया तमलकपा कयासना ngasi मिमांग थोपा ngamlibani amadi स्कूल असिगी ओजा सिंगना महाइरोय सिंग लोइनबा मतमदा मखोइगी मचा मसुगुम लोइनबा सिमक थागतनिङाइनी लोइना तुंगी युम्बी ओइगदरबा महाइ तमलिबा महाइरोय सिंगना लाइरिक खक्तन थवा यावबगी महुत्ता मरैबाक मजाति नुंगसिबगे वखलोन अदुसु चरहनि हाइकी अदुगा वमजब खरदंग मयामि सेवा तंबुगमबसे स्कूल सिना पीबीगिबा अदुगा अखोगी करी हाबा तारि कंट्रीब्यूशन दुना अखोदा अदुगा मनबिबनी अदुना मतम नैबा खिबिता स्कूल से कौजेदे अदुगा सिगे मखा तारकबदसु कैनोमा तौबा मतमदा अखोदा आई हाइबिरो अखोइना ngमजबदो मदुमदे थामोय सेना आई कचगनी हंदक सोय नाकलमरोमदा थरोमदुगा मैलेना विद्या भारती शिक्षा विकास समिति मणिपुर की प्रेसिडेंट युमनाम खोगेना फोंदोरकपदा ngasi इनॉग्रेशन asi बाल विद्या मंदिर दा अंगांग यांखै चनबा बॉयज हॉस्टल अमनी मसी एनईसी स्पॉन्सर तौबनी अमदी थबक ओइना पाइबना NPCC ना पाइबनी बाल विद्या मंदिर asi कुमजा 1958 दा हौदोखिबनी अमदी ngasi फावबा मियाम की सेवा तौदुना अंगांग सिंगु ताकपी तंबिदुना लाकली मरु ओइना फिजिकल स्पिरिचुअल मेंटल मोरली इमोशन पुमनमक्ता ऑल राउंड डेवलप द बेस्ट तौरगा लिंखचब स्कूल अमनि हाइकी अमदी तुंगदा लाकदब लंबी सिंगदा महाइरोय सिंगना अफब लंबीदा चथहनबा होनबसना मरोइबा पांदमनि हाइकी लेबाक्सिदा चाइल्ड मैरिज थिंगनबगिदमक बिष्णुपुर डिस्ट्रिक्ट तसु ngasiदagi चाइल्ड मैरिज थिंगनबगिदमक्ता चाइल्ड मैरिज फ्री इंडिया कैंपेन गिदमक फेड लीडर्स कॉन्फ्रेंस ऑन चाइल्ड लीडर्स हौदोकले हाइना न्यू लाइफ फाउंडेशन थमना पोकपी की सेक्रेटरी डॉक्टर लमाबम पिसकना फोंदोरखरे वाफमसी न्यू लाइफ फाउंडेशन असेंदुना एल मनी मेमोरियल हॉल थमना पोकपीदा पांगथोकपा पावगी मिफमदा फोंदोखिबनी महांगना मखा ताकिबदा ऑल इंडिया की ओइना Access to Justice for Children की कैंपेन चथरिबा ऑर्गेनाइजेशन चानी यांखै की मनुंगदा न्यू लाइफ पार्टनर ऑर्गेनाइजेशन अमा ओइरिबा न्यू लाइफ फाउंडेशन असिसु अमनी हारिबे एनजीओ सिंग असिना इंडिया पुंबदा हौजिक फावबदा डिस्ट्रिक्ट सामरी तरातरुक सिंगदा चाइल्ड मैरिज फ्री इंडिया कैंपेन इंडिया सि चथदुना लाकली बिष्णुपुर डिस्ट्रिक्ट तसु न्यू लाइफ फाउंडेशन असि पार्टनर ओइना लेबनी ngasi फावबदा ऑर्गेनाइजेशन असिना मियोय लाख अहुमदा कैंपेन असी यहनबा ngamkhre इंडिया पुंबदसु मियोय लाख अनि रोमदा चाइल्ड मैरिज की कैंपेन असी चथरिबनी मसी चथरिबगी मफमदी इंडिया दा लेरिबा अंगांग सिंग असी मैरिज की परफॉर्मेंस असी रिलीजियस लीडर्स सिंगना पांगथोकपा ओइबना हंदगी थीम असी तोंगान तोंगान बा धर्म की रिलीजियस बॉडी इंस्टीट्यूशन सिंगदा मथौ तौरिबा लीडर्स सिंगदा पाकसना चथबा मतमदा रिलीजियस लीडर्स सिंगे अचौबा रोल लै मखोइना चाइल्ड मैरिज थिंगनबगिदमक्ता मागी धर्म की लाइसंग सिंगदा मेसेज पीबा तारबदी चाइल्ड मैरिज असी हंथानबा ngamgani हौजिगी सीजन असिसु मैरिज सीजन ओइबना रिलीजियस लीडर सिंगदा पीबा तारगदी इंडिया पु यानगनी हाइबगी आसा अमगा लोइना कैंपेन असी हौदोकपनी हाइकी पाव इन्फॉर्मदुदा सरुयाकिबा चीफ लीगल एड डिफेंस काउंसिल इम्फाल वेस्ट की चीफ LADC एडवोकेट प्रोखरम्बम प्रेमचाना फोंदोकिबदा नुपी मचा लुहोंगबा याबगी चही असी चही 19 अदुगा नुपाना कुनमाथोनी चही सुदना लुहोंगबा सिंगना वखल हकचांग सेमिलोन कया सोखंदुना नुपा नुपी वखल फाथबा ngamhandaba खतना चैनबा कया थोखंदुना सोसाइटी असी मसा फतनबगे चोप मरम ओहेली मरम असना चही सुदिबा ngang सिंगबो लुहोंगबा लोना सुंया यादे मरम असना चही सुदिबा ngang सिंग लुहोंगनबा सिंबिगनो लुहोंगबदा यावबिगनो यावमलगदी लोगी चिराक फंगबा याय अदुगा चही सुदिबा ngang सिंगदा नम हादना युम्बान मरी थमनबा होनरगदी कनबा ngamदबा लोगी चिराक फंगनी हाइबा खंगमिनबा तंगाई फुदे
Madam Snangang Singi Punsi Kanbana Society Asigi Future Kangadormina Duga Luhongba Haibazi Dalmagi leaders in lining nation sonduna Luhongadoribani Madamasina Makoda campaign Chataragadi Wakal Taminaragadi Child Marriage Soina Hantan Bangamgani Haiki Luhongba Tinganaba Equig Akanba Kongchang Junction Minadana Angang Singbu Punsida Tungkoina Machang Tokpa Mating Leba Samazgi Yumbirial Amam Oinaba Equipment among Seminacia Hyper from say in a press media Kutanga Masi Tanza Silogzerga Hajari. Thank you. Celibachahi is the Kosham Naloba class 12 Arts stream gi oina Taret Super position holder Oriba Manipur Totally Bairangasta internally displaced person Oiraba Ras Thaudam Apopa Cert Amadi Mirabai Civil Services exam Taraga Civil Servant Ama Oiba Pami Hana Fongdorakli Ras Thaudanga Bisnupurda Unaba Amada Ras Thaudamna Fongdokibada Mahak Nalanjina Bagi Awaba Kaya Mayok Naribasigum Haurak Liba Mirolna Hurukliba Mirolna Awaba Amuk Tingnadanaba Civil Servant Ama Oiraba Matungda Paikat Payaba Tabaksing Paikat Ki Khali Duga Hurukliba Maharisingna Matam Manghandana Hotnaba Mobile Phone Amadi Technology Kanaba Niyom Sumna Sizin Haningi Hairi Ras Thaudam Gi Apupa Sarat Chahi Kuntrarom Chorchanpurda Business Tauraga Salem Bangda Layambadagi Manipurda Thokliba Irangasida Lanjenarakna Haujina Masagi Haurakpam Oriba Bisnupur District Manung Chenba Taubul Makale Kai the Changja from Loriba Ras Thaudam Gi Apupa Sarat Na Fongdokibada Icha Haibasidagi Henba Karisu Leite Khanduna Khamthengna Waraba Matamsida Leite Laira Machasingda Uttana Machasingi Pukning Thogalaki Ngasidi Awaba Kharadi Pharaboi Khali Maramasna Mama Mapa Oibasingna Macha Oibasingi Mamangda Leite Laira Uthoktana Thambana Machasingi Pukning Thogapangamgani Hari Ras Kya Popi Mirabaina Fonglukibada Mama Oibisina Machasingi Lamchat Chajat Ningthina Kupna Senaragadi Apaba Macha Ohenbada Achobu Mating Oigani Hari Nangonda Matamanghan by Hangano Adu Nangna like Paboigera, Natraga Atopakana Batabto Boigera, Adu de Dumto Huziki Matam Sidadi Mobile na Angansingi Puti Mangan in a highway. Adu Aquina Pate Highway Mobile Sidagi, Yamna Kana but knowledge Mamma from Bay. Sigi knowledge to season Adana, I quite Hena Pava, Hena Michang Topa Miamo Bangam Nihan Hizaning. Manipuri Lona Mutkiba Matamda Ikogi Kunaya Sing Basaktam Sum Mutkigani Hana Manipuri Students Federation Ki President Hizam Roshana Fongdorakli Wapamasngas Kwakai Tel Balup Asigi Mayalo Shangda Pangtukiba Pau Informata Fongdokibani Magna Makata Dun Hai Ekoi Kuding Magna Manipuri Lon Yokat Minasi Manipuri Lon Asi Na Kunba Imaloni Pukai Jona Tambiramba Manipuri Lon Hainasu Loni Hainasu South Toksaribani Equipnamak Imalon Gimapan Lona Tangaribani Adubu Jarak Sahingnaba Maragasida Imalon Asi Saukat Nanaba Lengaki Maru Oriba Director of Language Planning and Implementation Manipuri Lon Gimasak Topa Tabak Sinkari Toba Lakrabagi Haibasi Hangba Yapo Hang Ori Nipan Suba Sedula Chalibalon Asi Manipuri Lamda Masita textbook Reference book, competitive exam book sing amadi atay study material sing Manipuri Londa marangkay na panghanaba nga si fawa mapungfawa tabak paikatri fangliba khara sisu thawayaw bakhara na lanay oina puthok sabana ayambani haiki lunana Manipuri Basa Sambardan Samiti MBSSK nodal officer amadi atay member oriba topa university ki BC meeting tawduna Manipuri Longi textbook iba sri bakudong sadaba sing amadi author da Sinapam Thokpa Matang Singi Maramda Khanane Nabiyu Manipuri Basa Sambardan Samiti Nodal Representative as a regular professor ama Kudata Hapnaba Tabak Sing Paikatpa Manipuri Lon textbook Inaba Honarakpa Asida Hujik Pau the Yaudriba subject Singi Oza Sing Su Loina Yahunaba Honagadabani subject Karagi textbook T Nauna Itokadabasu Yauri Karadi English Tagi translation Kak Tawadabasu Yauri Masigi Tongan Ba Satna Kangon Sing Athouba Matamda Semgadabani Manipuri Basa Sambardan Samiti gi Nodal Officer na piriba point sing asi thabak to onthokpiu haiki amadi Malem gi Chawkhalaba Furup kaya mamalonda mahi masing tamnaduna tha lebakta kakraba matam asi yawra fawbada aikoina maring marangba taibang amada mangmangduna legadoribano
Haidna Malem Yoba Awang Bawakal Losing Kaya Mamalon the Itokuna, Pukai Jonale Honaba Tabak Sing Packet Pada Mong Maril Tana Pasat Piu, MSF Nat Tungi Muriel Gidamak, Manipuri, Lon Athouba Longay, Dictionary, Lon Horol, Encyclopedia Si Tambidam Naba, Akan Ing Sangduna Kong Tangtilak Pada Lebak Miam na Amadi Maile Nabalanga Todang Racing Nak Mating Pang Biu Haiki. Sangsing da koi Manipuri longi lay sakam masi ekoi yamna yam hantaba lona si ba koi khudimangna kuntu ka thamam bagi mami ma kuina masisu ubo pang tari duga matam amada Deputy Commissioner Bishnupur Laurimam Bikram IAS ki Thausil Makhada Thabum Ama Chupna Chathariba World Red Cross India Nagpigani World Red Cross Day Observation ki saruk ama oina nomu oba voluntary blood donation ki awareness amadi self defense ki training program ama School Women's College Nambol ngasi pangthokre tharamatuda NSS Unit 1 and Unit 2 amasung ICAG School Women's College Nambol Indian Red Cross Society Bishnupur District Branch Chayataf Foundation Department of Transfusion Medicine RIMS NHM amadi MCS na Kusam Nana Sinna Pangthokpani Tharamatuda Indian Red Cross Society Bishnupur District Branch ki Secretary Dr. Huidrom Roman Singna blood donation tawbagi kanaba sing maramda wa ngangduna saruk yakiba singa punna khangminaki loina self defense ki pangthokkiba program da South Asian All Sports Games Federation ki technical director grandmaster NG Jitin Kuman Chamadi South Asia Kung Fu Federation की General Secretary Shu Oriba Indian Red Cross Society Bishnupur District Branch के Secretary Dr. Huidrom Romena Akhang Ahi Oina College Asigi Sarugya के Maharoi Singda Self Defense की matang takpi tambiki College Asigi Maharoi Singbu blood donation की kanaba khaminana ba amadi nupi masa Maharoi Singda Self Defense takpi tambi bagi dama College Asigi Oza Singh amadi Maharoi Singna Indian Red Cross Society Bishnupur District Branch bo thakat pa phung dorokle Department of Social Welfare Government of Manipur ki Director Anjali Chongtham MCS amadi Deputy Director Langpok Lakpam Danesor ki meeting makhada ngasi All as Home Langjing Asokbada lairiba ima singna sijinana wheelchair ama khudol tarukle Department asigi Extension Officer Laikram Bobo Singna Lusingba Mihut Kangbu ama laktuna ngasi Nungtil All as Home astalariba ahal singda wheelchair asi khusinaki wheelchair khusinabagi tharamaduda home asigi President Dr. Mayingbum Kamala Devi Home asigi Advisory Board Member Rakesh Naurem Social Welfare Department ki Braille Coordinator Sagosem Samananda Singh amadi ngangbam Maipaksana Wangkhaimayum Umesh Kumar nachingba maroiba Department ki staff kaya susaruk yaki wheelchair khusinabagi tharamaduda Social Welfare Department ki Extension Officer Laikuram Bobona Fongdukhibada All as Home Langjing Asokbada leiba ima singi marakta masa sona chathok chachinda khudongchadaba ima amasung yamna wana leiri haiba pau department da pirakpadagi department asigi director gi meeting makhada ngasigi wheelchair asi khusinabani department na ahal oidaba oirabisingda mateng pangbagi manung channa wheelchair asi khusinabani haike Haukiba tang kuntaret Nongmajing numit lisingani kunmanga ke ayuk pung maritaba matamda sam police na konba substation Pulibor Police Station na fari haidna social media amadi news channel singda thadolak padagi ngasi ningthaujam gyan na leiriba Kurkul Mantov Yumfam Relief Camp ta leiriba Imaibel Singh Thorkna wakat mifam kre hariba ningthaujam gyan gi mathakta siriba maral asi aranbani maha khulngakpa oinadi lan manung asita thoi adubo kanagumba loop amadi kesiga mari amata lenade mahak haukiba ta 19 dagi gari ki NOC no objection certificate launaba haidna Guwahati da che tanaba chatkibani hari aduna mahaki mathakta siriba si aranbani condition amata yaudna thadokpirau hari haiduna amata oina relief camp ta leminariba inmate punna thorokna pendaba phongtong narakli ne ise ma se khungak to ina le jabane ma kananto किसी भी करेगी हम तो मरी लेना दे मादम मिचम ने मादम बता असम द मासी चे गाड़ी की चे चांग कई सेम बगी दम दम थोचा बनी असम थोचा बनी
Minuthong North AOC ki akoibada leiba mafamsing luna na thamnabagi pandamda All Manipur United Club Organization AMUCO Ima Minu Lairembi Semgat Sagat Loop EMLSSL Imphal West OC City Police amadi Traffic Police ki OC Imphal West Commando OC Kekrupat OC MSF amadi Thangmaiban United Club kapunna kusamnadna nomug eba lamtu sengdokpagi thorom ama ngasi pangthokre lamtu sengdokpagi thorom aduga mailena AMUCO gi General Secretary Pratap Raisang Thiamna fongdorakpada tongan ba mafam kayadagi lakpa community kyana punduna taba mafam asi luna na thamnabagi pandamda ngasi gi social service asi pangthokpani lunina mafam asi drug problem kaya ama thokpa mafam amasuni mafam asida khundariba khunjasing asi atoba to mafam kayadagi lakna khundaba hana kanglup amatana mamangaidagi khundaba mafam ama nataba arak pamyoi singna khundaduna leibana kana amadna mafam asibo luna na thamnabagi thodang lawdriba asi kokhanduna mafam asibu luna na thamduna clean area ama ohenna bahona ribasta mafam asigi akoibada leriba miyamna su angam mateng pangbiu haina su appeal tawrakli Director of Education and Sports Government of NCT Delhi gi makhada Students Game Federation of India SGF na senduna April gi tang kundagi sanaki ba humpunipan suba National School Games lisingani kunmari kunmanga da saruk yakibi kasar Assam Sonai Jura kundagi sahi taramari romda ngaribi lamabam Surmila Singhana All Assam gi oina sanaroi taramathoi chatpada thangta masana da gold medal lawrakre lamabam Manimohan Singha apokpi amadi lamabam Pradashini Singha gi machanupini lamabam Surmila Singha Haujik Mangolpur da leiba Eastern Sonai Thangta Academy da sanariba mahairoini ngasi mayumda thunglabada lekai miyam amadi association na harau tayamna lamabam Surmila Singha amadi coach Moyang Tem Bisanta Singha oki masigi matangda Eastern Sonai Thangta Association Mangolpur Academy sigi coach Moyang Tem Bisanta Singha haikibada humpunipan suba National School Games ta thangta hariba masana sta kogi Eastern Sonai Thangta Academy sigi sanori amana gold medal lawrokna mai pakna lakpagi damakta harauba fongdokjabani mahakna makhatana fonglukibada Khelo India natraga National Championship singda gold medal lawbada masagi performance tagi oina lawi adubo school games tadi ka hena sanaroi singda awaba oi aduna asigumba awaba kayasidagi sanaroi sna gold medal asi yamna wana purakpani haina fongloki humpunipan suba National School Games ta gold medal lawrak pangam kibi lamabam Surmila Singan haikibada mahakna humpunipan suba National School Games ta Manipur amadi Gujarat ka sanabada mai pakna semi-final Jammu Kashmir ga sanaki amasung Delhi ga final sanaduna yam wana gold medal asi fangbangam kibani haina fongdoki Pahalgam da thokiba terror attack ki matungda Jammu and Kashmir ge public park amasung tourist site ni funipan di thingjin kre public park amasung tourist destination thingjin libasi section tharang oina lokhatpani hari thingjin tham khrabasing asi miyamna pamnaba amadi nongna yamna chatnarakliba famsing kaya yauri Dos Patri Kokernak Duksum Sinthantof Achabal Bengals Valley Margan Top amasung Tos Medan na singbasu yauri thingjinbagi thabak government na formal order ama thoktuna tawbana trabusu gate sing solon na thambani South Kashmir da leiba Mughal Garden kayasu changfongi thongsing solon na thamni Pahalgam Resort Baisaran Midoda terrorist sing na attack sathadna ayamban tourist oiba miyoi kuntaruk hat khrabagi matung sir amalaira matung da public park amasung tourist destination sing thonglon bagi thabak laukhat khibani hai China ke awang nongpok thangba saruk talaiba Lia Oyang laiba restaurant amada mai chakpagi thodokta miyoi kunithoi sire ohumna sokre ngasigi mai chakpagi thodo adu lunch time da thokibani chahi khara sita China da mai chakpagi thodok kaya mathang thokpa laikhrabani video footage da building adu mai na chakpa amadi lambi sing maikhuna thanna laiba uli authority na mai haurakpagi matangda Tijinba hokre thodo adugi matungda yamna sathina atai mafamda su mai chaklaki residential amasung commercial area singda gas pokai ki Chinese President
Xi Jinpingna haikibada mai chakpaduda mioi kayagi punsi lomkhre thodo asidagi para amadi tamhore asokpasingbu fazana treatment piba tai amadi laikidabasingidama kari tawgadagi haiba athubadi yengsili logi matung ina mai chakibagi maram thijingani amadi lokhatpham thokpa thabaksing yengsingani haiki Sanabagi Pauda Sheikh Babu Macha Memorial Trust na sponsor Tauba Amadi All Manipur Football Association na senuna punna team tar pana saru yadna group ani thok na khaido na Kumalampak Men Stadium du chathariba ani shuba Premier League lisingani kulmanga kuntaruki ngasi sanaki ba match ta Wafa Wangoi Amadi Ava Khetrigau anina akanba mong da lamba tawgaduna sanaki ba match aduda Ava Khetrigau na Wafa Wangoi bu Panjal amasuna da maiti ba bikre District Kang Association Jiribam Sinna Divong Kunaugi Community Hall the Kang Kutaran Lasaru Yadna Sanalibahan Batinam Paripuri and Ichil Inauning Sing Men's Kang Tournament Lisingani Kumang Sanakiba Matchta SAYCA na MITL Kang Kutpo Panjal Kuntarada Maitiba Pikre Hayeng Nungtil Pung Ama Taba Matamda YLCB ga Ichil Club Dibonga Sanagani Nasigi Met Atida SAYCA amadi MITL kangkhutka sanaki SAYCA na tos ngamduna maikai khanki aduga MITL na kang kapa hauduna kang sanaba hauki ha mamangda SAYCA amadi MITL kangkhut anina Panjal teret kapnaduna leiki ha matungda kangkhut animakna yamna kanna kang kapnaki adubo apiba matamda SAYCA na MITL kangkhutpu Panjal Kuntara da maitiba piki ngasigi match asi E Dewan Singh na referee oiki aduga A Iboton Singh na scorer oiki Arobida mariba pau amu hanna pizari Roots to Wings Embracing Heritage Aspiring for Excellence haiba team da career orientation cum cultural meet legal awareness pangthokre World Dance Day thorom pangthok nakre Bal Vidya Mandir School ki nongna sawa boys hostel MP lese masana zawna sanga kre Loinena Jammu and Kashmir ki public park amasung tourist site ni funi panting jingkre Image PAODAM pizeba ngasig di matang silo shinjari meeting tabil bising bu amuka na kurun jari